मतंगी मणिपुरी वारी चैनल असुबु ताबिरिबा ख्वाइ पुमनमकपु तरामना ओपगा लोइनना इकोक्नोना खुरुमजरी ngasi muk taminarasi aigi maching phattabi nungsibi kunga manga subu tangka punsibana manakta naksilakpada nungsitombi thamoi ki khongjen kangkhalai mamittusu ushinki punsibana nangse aigi nupini haba kawgana uisilamba mamittu phat pangthorai aduga पुनसीबाबु इंथोई काउगनी ओइबिरो नंगी नुपी ओइबगा संगजद्रे थबग यामना चिल्ली आई पुनसीबा अमुकसु चंगसिलाई अदुगा फकलांगदा नपगा लैरिबा नुसितोबिगी मनाक नकना चंगसिलाई मागी मखुत अनिदुना वालदा ngaरागा नुसितोबिबु गेट ओइ अनिमकदा थतली काउरगना टीवी दा नंगसे अइना चेलबा नुपीनी हाइना फ्लाक्स तोथोकनी तौनिंगा तौजो किबिदे ओ सेंगना कीद्रे कीदे मखुत नामना फोन दो लोक हांगलगा डायल तोशनै नुपी हाइबसे पंगदी पंगबजानिको फन सिंगलबसु नाकन अमदा हेक्ता होरगा लेरमी पुनसिबेगी ब्लैकमैन दो असेंगबो ओरबय खल्लदुना नुसितोंबी पाखतली अस ओइरगे आई ओइरगेबा आई नंगी नुपी ओइरगेबा आई यारेबा प्लीज फोन दो तोगनोबा टीवी दा हापीगनोबा इमाना इबो हात के सोइदना हारनिये पुनसिबदी नुसितोंबीगी पाखतपा मतौदुदा नोगलाई नुसितोंबी ngasiगी अनिरक सुरे पुनसिबना नोकपा उबा मासु पुनसिबदा नोफत तौना यंगलाई अदुगा खल्ली रोबा सासे नोकलगदी फजैको असि खना खना अमु पुनसिबदा हारई ओइरोय पुनसिबा नोकलंबदु चप लेपी अदुगा नुसितोंबीदा पैना यंगलाई ओइरगे साउनोबा ओइरगेबा वाहिदो ताबदा चिंबाल नामा पैरप तौना नोकपा थमोय हुबा मिनोकतो नोकलाई नंगैसे कीदेदाइने किबिदे असेंबगी कीद्रे अब खितंग खितंग दि कीये अदो चटलगे थेंगे ऐतिलुरो साइकल पुरे नंगी साइकल मनिंगदा तपना इनागेबा याब्रा ngasi mangaire punsibaga nusitomiga khongul tana wari sanaba nusitomi thokibaga punsibasu magi gari gi sodu pairaga makhada kumlai nusitombina cycle du thodokibaga punsibasu gari thodoklaga tapna inarei marak marak tasu horon khongjilai nusitombida ahan bagi horon khonglakpaduda nusitombidi kari kari oroboiningduna cycle du khamlaga ingit tawduna kari no hangi पुनसिबसु मिनोकना पाखुम ओइना पिरई सुम थोरकपना युंगी थोंगाल योसलकले नुसितोंबी साइकल दो खामलगा पुनसिबदा हारई यारे हनक्रो हलोय होरेन फावो लेदोनी अदुदी नंग आइना किबिद्रे अदुदी टीवीदा यारे खंगे तौसनैदो असेंबैनी हंदकती हनक्रो हाइबा आई चंगगेबा नंग हाना चंगो अदुगा हनख्रगे नुसितोंबी साइकल दो इंसिलाई मनिंगदा अमुसु हल्लगा येंगी नुसितोंबीना मयुमदा चंगलकपगा पुनसिबसु हनख्रे मतम खरा असुमना होख्रे पार्टी सु नक्सिलकले नुमित हुमनि वाटलिङै मतमनि पार्टी तौगदबा नरेसु थबक खरा चिनबना मरम ओइरगा नुसितोंबीदा पाउ फारुकलमदे पुनसिबसु पार्टी की सेम साबदा थबक खितंगदि चिल्ली नुमित्तो ट्यूशन चत्ते नुसितोंबी मचेगी लुहोंबगी अहानबा पोचै लैबा होबा नुमितनी थौबाल बाजारदा कांखन पीखिबगी सेलदो लौरगा मपागी हिदाक लेरकनबा ममाना सिनरई सेलदो लौरगा हिदाक लैगेना थोलकपदा नरेशका हेक थेंगनरे नरेशु यूनिफॉर्म सेटलगनी थेंगनरिदो नरेशना नुंसी ए दा नरेश काय चलुइनो नंगबो सेल खरा लौबा लांबने कैथेलदगी लाओ कनोमा चामिना किसे यारनी दा नरेश प्लीज लाओबा नंगना याद्रदी आई इकाइदोरे इमानबसु यावे नरेशना कन्ना हाइबदुदा नुसितोंबिसु अनकपा फास्ट फूड अमदा चंगलई नुसितोंबिना नरेशका चटमिनखिबदु पुनसिबना
ꯊꯝꯕꯥꯜ ꯁꯅꯥꯒ ꯕꯖꯥꯔꯗ ꯌꯦꯟꯁꯥꯡ ꯂꯩꯕ ꯂꯣꯏꯔꯒ ꯄꯥꯔꯀꯤꯡꯗꯒꯤ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄꯗꯨ ꯎꯍꯧꯔꯦ꯫ ꯊꯝꯕꯥꯜ ꯁꯅꯥꯁꯨ ꯎꯍꯧꯋꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯆꯠꯈꯤꯕꯗꯣ꯫ ꯍꯩꯃꯥ, ꯅꯨꯡꯁꯤ ꯅꯠꯇ꯭ꯔꯅꯦ ꯑꯁꯤꯕꯣ? ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯄꯨꯂꯤꯁ ꯅꯨꯄꯥꯁꯦ꯫ ꯄꯨꯟꯁꯤꯕ ꯌꯦꯠ ꯊꯪꯕ ꯈꯨꯠꯇꯣ ꯈꯨꯇꯨꯝ ꯀꯟꯅ ꯇꯥꯁꯤꯜꯂꯒ ꯈꯥꯡꯉꯤ꯫ ꯁꯥꯎꯅꯤꯡꯕ, ꯅꯨꯡꯉꯥꯏꯇꯕ, ꯄꯦꯟꯗꯕ, ꯋꯥꯔꯧꯕ ꯄꯨꯟꯅ ꯄꯤꯛ ꯊꯜꯂꯦ ꯃꯁꯥꯗꯣ꯫ ꯅꯦꯅꯦ, ꯆꯠꯂꯁꯤꯔꯥ? ꯊꯝꯕꯥꯜ ꯁꯅꯥ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯎꯔꯗꯨꯅ, ꯕꯣꯏ, ꯉꯥꯏꯈꯣ, ꯒꯥꯔꯤ ꯊꯧꯈꯤꯅꯨ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ꯫ ꯊꯝꯕꯥꯜ ꯁꯅꯥ ꯃꯤꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯊꯝꯕꯥꯜ ꯁꯅꯥꯅ ꯃꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯅꯦꯅꯦ, ꯀꯅꯥꯅꯣ ꯅꯪꯅ ꯎꯔꯤꯕ ꯃꯤꯗꯨꯕꯣ? ꯑꯥꯗꯒꯤ ꯃꯧ ꯅꯍꯥ ꯑꯃꯒ ꯂꯦꯞꯃꯤꯟꯅꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯁꯛꯁꯤꯅꯦ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯊꯝꯕꯥꯜ ꯁꯅꯥ ꯃꯄꯤ ꯆꯤꯟꯊꯔꯛꯏ꯫ ꯃꯧ ꯅꯍꯥꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯄꯨꯟꯁꯤꯕꯒ ꯈꯪꯅꯔꯝꯕ ꯑꯕꯦꯅꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯗꯨꯅ ꯑꯕꯦꯕꯨ ꯄꯣꯛꯄ ꯃꯄꯥꯅꯤ꯫ ꯄꯨꯟꯁꯤꯕ ꯑꯕꯦꯕꯨ ꯎꯔꯗꯨꯅ ꯈꯪꯅꯤꯡꯕꯒ ꯂꯣꯏꯅꯅ ꯊꯝꯕꯥꯜ ꯁꯅꯥꯗ ꯍꯪꯂꯛꯏ꯫ ꯅꯦꯅꯦ, ꯅꯨꯄꯥ ꯑꯁꯤꯒ ꯅꯦꯅꯦꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ? ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯄꯨꯔꯣꯏꯕꯗꯨꯅꯦ꯫ ꯑꯗꯨꯒ ꯃꯧ ꯅꯍꯥꯁꯤꯅ? ꯑꯁꯤꯗꯤ ꯃꯁꯛ ꯈꯪꯗꯦ ꯑꯩ꯫ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯅꯔꯦꯁꯀ ꯐꯥꯁ ꯐꯨꯗꯇꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯈꯤꯕꯗꯣ ꯑꯃꯨꯛ ꯎꯔꯦ꯫ ꯗꯥ ꯅꯔꯦꯁ, ꯑꯩ ꯊꯦꯡꯉꯤ, ꯍꯤꯗꯥꯛꯁꯨ ꯂꯩꯗꯣꯏꯅꯦ, ꯆꯠꯂꯒꯦ꯫ ꯑꯩ ꯊꯤꯟꯕꯤꯌꯨꯔꯣ? ꯌꯥꯔꯅꯤꯌꯦ, ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ꯫ ꯆꯠꯂꯦꯀꯣ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯍꯤꯗꯥꯛ ꯂꯩꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯑꯕꯦꯒ ꯃꯄꯥꯒ ꯂꯩꯃꯤꯟꯅꯔꯝꯕꯗꯨ ꯎꯔꯗꯨꯅ, ꯃꯥꯃꯣ, ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯆꯦꯕꯦ, ꯅꯪꯒꯤ ꯅꯆꯦ ꯑꯕꯦꯒꯤꯗ ꯂꯥꯛꯑꯝꯕꯅꯤꯗ꯫ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ? ꯄꯥꯕꯨꯡꯒꯤ ꯍꯤꯗꯥꯛ ꯂꯩꯕ ꯂꯥꯛꯑꯝꯕꯅꯦ꯫ ꯅꯄꯥꯗꯨꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ? ꯑꯩꯁꯨ ꯑꯃꯨꯛꯇ ꯆꯠꯊꯣꯛꯀꯦ ꯇꯧꯕꯁꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯍꯦꯛꯇ ꯉꯝꯗꯦ꯫ ꯅꯆꯦꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯤ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯕ? ꯕꯕꯥꯕꯨꯗꯤ ꯈꯔ ꯐꯔꯛꯂꯦ, ꯋꯥ ꯉꯥꯡꯕ ꯈꯔ ꯉꯝꯃꯦ꯫ ꯆꯦꯆꯦꯒꯤ ꯂꯨꯍꯣꯡꯕꯅ ꯐꯥꯏꯔꯦꯟꯗ ꯇꯥꯔꯦ ꯃꯥꯃꯣ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯅꯃꯥꯁꯨ ꯅꯣꯡꯃꯇ ꯂꯥꯛꯇꯦ꯫ ꯐꯔꯦ, ꯊꯦꯡꯖꯤꯜꯂꯛꯂꯦ ꯃꯇꯝꯁꯦ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯑꯕꯦꯅ ꯑꯃꯨꯛ, ꯅꯨꯡꯁꯤ, ꯉꯥꯏꯈꯨꯑꯣ, ꯁꯦ, ꯁꯤꯅ ꯃꯃꯥꯒꯤ, ꯑꯗꯨꯒ ꯁꯤꯅ ꯅꯪꯒꯤ ꯑꯆꯥꯄꯣꯠ꯫ ꯑꯁ, ꯆꯦꯕꯦ, ꯌꯥꯔꯦꯕ꯫ ꯍꯩ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ꯫ ꯑꯣꯏꯔꯤꯕ ꯃꯑꯣꯡꯗꯨ ꯂꯥꯞꯇꯛꯅ ꯄꯨꯟꯁꯤꯕꯒ ꯊꯝꯕꯥꯜ ꯁꯅꯥꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯝꯕꯥꯜ ꯁꯅꯥꯅ, ꯅꯨꯡꯁꯤꯁꯦ꯫ ꯄꯨꯟꯁꯤꯕꯅ ꯑꯃꯨꯛ, ꯃꯧ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯅꯦ, ꯅꯦꯅꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯄꯨꯟꯁꯤꯕꯒ ꯊꯝꯕꯥꯜ ꯁꯅꯥꯒꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯂꯝꯕꯤꯗ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯗꯤ ꯑꯕꯦꯒꯤ ꯃꯄꯥ ꯅꯣꯡꯌꯥꯏꯕꯨ ꯎꯔꯨꯕꯗꯒꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯊꯝꯕꯥꯜ ꯁꯅꯥꯕꯨ ꯊꯦꯝꯅ ꯊꯦꯝꯅ ꯒꯥꯔꯤꯗꯨ ꯌꯨꯝ ꯌꯧꯅꯕ ꯊꯧꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝ ꯌꯧꯔꯦ꯫ ꯊꯝꯕꯥꯜ ꯁꯅꯥ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯩꯔꯛꯂꯤꯕ ꯏꯟꯁꯥꯡꯁꯤꯡꯗꯨ ꯆꯥꯛꯈꯨꯝꯗ ꯊꯝꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯤ꯫ ꯑꯗꯨꯒ ꯂꯟꯆꯦꯟꯕꯗ ꯐꯣꯟ ꯇꯧꯏ꯫ ꯄꯥꯔꯇꯤꯒꯤ ꯑꯦꯔꯦꯟꯖ ꯂꯣꯏꯁꯤꯜꯂꯕꯣ? ꯍꯣꯏ ꯁꯥꯔ꯫ ꯑꯣꯀꯦ꯫ ꯐꯣꯟꯗꯣ ꯊꯝꯂꯒ ꯄꯨꯟꯁꯤꯕ ꯁꯥꯎꯅꯤꯡꯕꯣꯏ ꯅꯨꯡꯉꯥꯏꯇꯕꯣꯏ ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯗꯗꯅ ꯂꯩ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯅꯔꯦꯁꯀ ꯐꯥꯁ ꯐꯨꯗꯇ ꯆꯪꯃꯤꯟꯅꯈꯤꯕꯗꯨꯅꯤ ꯃꯥꯅ ꯃꯃꯤꯠꯇꯨ ꯎꯔꯒ ꯂꯩꯔꯤꯕꯁꯤ꯫ ꯄꯨꯟꯁꯤꯕ ꯆꯥꯛꯁꯪꯗ ꯆꯪꯂꯛꯄꯗ ꯊꯝꯕꯥꯜ ꯁꯅꯥꯕꯨ ꯀꯧꯏ, ꯑꯗꯨꯕꯨ ꯆꯥꯛꯁꯪꯗꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯌꯦꯡꯏ꯫ ꯊꯝꯕꯥꯜ ꯁꯅꯥ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯆꯪꯂꯛꯄꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯁꯨ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ꯫ ꯅꯦꯅꯦ, ꯀꯞꯄꯤꯔꯣ? ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨ ꯅꯪꯒꯤ ꯃꯥꯃ ꯑꯣꯏꯗꯣꯏꯅꯦ꯫ ꯒꯥꯔꯤ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯈꯤꯗꯕꯅꯦ꯫ ꯅꯦꯅꯦ, ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ, ꯋꯥꯔꯤꯗꯣ ꯑꯝꯇ ꯐꯖꯅ ꯂꯤꯕꯤꯌꯣ꯫ ꯅꯪꯒꯤ ꯃꯥꯃꯁꯦ ꯃꯅꯤꯄꯨꯔꯗꯒꯤꯅꯦ꯫ ꯀꯁꯥꯔꯗ ꯒꯥꯔꯤ ꯊꯧꯔꯒ ꯂꯩꯕꯅꯦ꯫ ꯑꯩꯅ ꯃꯥꯃꯒꯤꯗ ꯂꯩꯕꯗ ꯊꯦꯡꯅꯔꯛꯄꯅꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯏꯕꯥꯅꯤ ꯆꯦꯜꯂꯦ, ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯗꯤ ꯍꯣꯡꯗ꯭ꯔꯦ꯫ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯒ ꯑꯩ ꯃꯤꯔꯣꯜꯂꯛꯈꯤ꯫ ꯑꯩꯅ ꯃꯤꯔꯣꯟꯕ ꯊꯥ 2 ꯁꯨꯔꯛꯄꯗ ꯃꯥ ꯒꯥꯔꯤ ꯆꯠꯈꯤꯕꯗꯒꯤ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜ ꯁꯅꯥ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ꯫ ꯑꯗꯨꯒ ꯉꯁꯤ ꯃꯥꯕꯨ ꯎꯕꯗꯤ ꯑꯩ ꯃꯪꯂ ꯇꯥꯏꯕꯪꯂ ꯀꯔꯤꯅꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯅ ꯊꯝꯕꯥꯜ ꯁꯅꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯃꯤ꯫ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯄꯨꯟꯁꯤꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯉꯁꯥꯏ ꯅꯔꯦꯁꯀ ꯐꯥꯁ ꯐꯨꯗꯇ ꯆꯪꯈꯤꯕꯗꯨ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯃꯤꯠꯇ ꯎꯔꯛꯏ꯫
ꯄꯨꯟꯁꯤꯕ ꯋꯥꯈꯜꯗ ꯁꯣꯜꯂꯛꯏ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯒ ꯀꯌꯥꯔꯛ ꯍꯟꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯒꯅꯨ ꯍꯥꯏꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ, ꯑꯩꯅ ꯑꯃꯨꯛ ꯅꯃꯥꯡꯗ ꯀꯔꯤ ꯇꯧꯔꯛꯀꯦ ꯌꯦꯡꯉꯨ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯍꯧꯁꯥꯒꯨꯝ ꯇ꯭ꯌꯨꯁꯟ ꯂꯥꯛꯏ꯫ ꯄꯨꯟꯁꯤꯕ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡꯗꯨ ꯏꯁꯤꯡ ꯆꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯒꯦꯠꯇꯣ ꯍꯥꯡꯂꯛꯄꯗꯨꯗ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯨꯟꯁꯤꯕ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯄꯨꯟꯁꯤꯕꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯍꯟꯅ ꯌꯦꯡꯗ꯭ꯔꯦ꯫ ꯁꯥꯏꯀꯜꯗꯣ ꯈꯥꯝꯂꯒ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯄꯨꯟꯁꯤꯕꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯅꯨꯡꯉꯥꯏꯇ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯀꯥꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯣꯟ ꯈꯤꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ, ꯗꯥ ꯅꯔꯦꯁ꯫ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ? ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯔꯤꯌꯦ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯊꯝꯂꯒꯦꯀꯣ, ꯍꯣꯔꯦꯟ ꯑꯣꯏꯅ ꯇꯧꯔꯛꯂꯒꯦ꯫ ꯑꯧ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯄꯨꯟꯁꯤꯕ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯤ ꯏꯉꯛ ꯉꯛꯅ ꯂꯩꯍꯧꯏ꯫ ꯀꯔꯤ ꯃꯤꯅꯣꯅꯦ ꯁꯤꯕꯣ? ꯉꯥꯎꯔꯖꯥꯠꯂꯅꯦ? ꯃꯈꯥ ꯇꯥꯅ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯇꯥꯛꯊꯩ꯫ ꯄꯨꯡ 4:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇ꯭ꯌꯨꯁꯟ ꯂꯣꯏꯔꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯨꯟꯁꯤꯕꯅ ꯁꯥꯎꯈꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯪꯂꯛꯄ ꯎꯕꯗ ꯄꯨꯟꯁꯤꯕ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯄꯦꯄꯔꯗꯨ ꯂꯧꯊꯣꯛꯂꯒ ꯄꯥꯁꯤꯟꯅꯩ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯂꯩ꯫ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟꯖꯔꯒ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ ꯁꯥꯎꯔꯤꯗꯨꯕꯣ? ꯄꯨꯟꯁꯤꯕ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯑꯩꯅ ꯀꯔꯤ ꯁꯣꯏꯈ꯭ꯔꯒꯦ ꯁꯥꯎꯔꯤꯗꯨꯕꯣ? ꯑꯗꯨꯗꯁꯨ ꯈꯨꯝꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯏꯀꯥꯏꯔꯛꯂꯗꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯄꯨꯟꯁꯤꯕꯅ ꯊꯣꯡꯗꯣ ꯒꯝ ꯂꯥꯎꯅ ꯍꯦꯛꯇ ꯊꯤꯡꯖꯤꯟꯈꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯨꯡꯉꯥꯏꯇ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄꯗ ꯊꯝꯕꯥꯜ ꯁꯅꯥ ꯊꯦꯡꯅꯔꯦ꯫ ꯅꯨꯡꯁꯤ, ꯉꯥꯏꯈꯣꯅꯦ, ꯅꯦꯅꯦ ꯋꯥ ꯑꯃꯇ ꯍꯪꯒꯦ꯫ ꯀꯔꯤ ꯍꯥꯏꯒꯦ ꯅꯦꯅꯦ? ꯑꯩꯅ ꯉꯔꯥꯡ ꯕꯖꯥꯔꯗ ꯂꯥꯛꯄꯗ ꯅꯪꯕꯨ ꯎꯏ꯫ ꯈꯤꯇꯪꯗꯤ ꯂꯥꯞꯄꯦ ꯀꯧꯒꯗꯕꯗꯣ꯫ ꯑꯗꯣ ꯅꯪꯒ ꯃꯧ ꯅꯨꯄꯤ ꯑꯃꯒ ꯑꯍꯜ ꯑꯃꯒ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨꯕꯨ ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯃꯥꯃꯣꯅꯦ, ꯃꯧꯗꯨꯅ ꯑꯩꯈꯣꯏ ꯃꯥꯃꯣꯒꯤ ꯃꯆꯥꯅꯨꯄꯤꯅꯦ꯫ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯊꯝꯕꯥꯜ ꯁꯅꯥ ꯃꯁꯥꯗꯣ ꯊꯨꯛ ꯂꯥꯎꯏ꯫ ꯀꯩꯗꯧꯔꯒꯦ ꯅꯦꯅꯦ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯍꯪꯕꯅꯤꯗ꯫ ꯅꯦꯅꯦ, ꯆꯠꯂꯒꯦꯀꯣ? ꯍꯣꯏ, ꯍꯌꯦꯡ ꯂꯥꯛꯎꯀꯣ, ꯍꯌꯦꯡꯗꯤ ꯏꯃꯣꯏꯅꯨꯅꯤ, ꯄꯥꯔꯇꯤꯁꯨ ꯂꯩ, ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯒꯤ ꯕꯥꯔꯗꯦꯁꯨ ꯇꯥꯕꯅꯦ꯫ ꯑꯦ, ꯅꯦꯅꯦ꯫ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯅꯨꯡꯁꯤꯕꯤꯁꯨ ꯂꯥꯛꯏ꯫ ꯍꯩꯃꯥ, ꯅꯨꯡꯁꯤ, ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯑꯧ ꯏꯅꯝꯃ, ꯍꯌꯦꯡꯗꯣ ꯂꯥꯛꯎꯀꯣ, ꯃꯤꯅꯒ ꯂꯩꯇꯕꯒ, ꯇ꯭ꯌꯨꯁꯟ ꯂꯣꯏꯔꯒ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯌꯣꯕ ꯀꯣ꯫ ꯇꯜꯂꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯍꯣꯏ ꯍꯥꯏꯔꯦ꯫ ꯍꯣꯏ ꯏꯅꯝꯃ, ꯂꯥꯛꯀꯦ꯫ ꯉꯥꯏꯈꯨꯑꯣ, ꯑꯩꯅ ꯉꯥ ꯂꯩꯔꯛꯄꯅꯦ, ꯉꯥꯁꯦ ꯌꯥꯝꯃꯦ, ꯄꯥꯕꯨꯡꯒꯤ ꯈꯔ ꯄꯨꯕꯤꯈꯣ꯫ ꯑꯁ, ꯑꯩꯁꯨꯅꯦ ꯅꯣꯏꯗ ꯑꯃꯨꯛꯇ ꯂꯥꯛꯀꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯉꯝꯗꯦ꯫ ꯃꯊꯪꯒꯤ ꯍꯞꯇꯥꯗꯗꯤ ꯈꯔ ꯀꯣꯝꯂꯅꯤ꯫ ꯅꯨꯡꯁꯤꯕꯤ ꯀꯤꯆꯟꯗꯒꯤ ꯉꯥꯗꯨ ꯂꯧꯔꯨꯔꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯄꯤ꯫ ꯏꯅꯝꯃ, ꯌꯥꯔꯅꯤꯌꯦ, ꯄꯥꯕꯨꯡꯗ ꯄꯤꯖꯧꯋꯣ, ꯁꯦ ꯂꯧꯁꯤꯜꯂꯣ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯏꯅꯝꯃ꯫ ꯍꯣꯏ, ꯆꯠꯂꯣ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯉꯥꯗꯣ ꯕꯥꯁꯀꯦꯠꯇ ꯍꯥꯞꯂꯒ ꯁꯥꯏꯀꯜꯗꯨ ꯊꯧꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝ ꯌꯧꯔꯗꯨꯅ ꯉꯥꯗꯨ ꯃꯆꯦꯗ ꯄꯤ꯫ ꯍꯩꯃꯥ, ꯅꯪꯅ ꯂꯩꯔꯛꯏꯔꯣ ꯁꯤꯕꯣ? ꯅꯠꯇꯦ, ꯏꯅꯝꯃ ꯅꯨꯡꯁꯤꯕꯤꯅ ꯄꯤꯔꯛꯄꯅꯦ꯫ ꯉꯥꯗꯨ ꯄꯤꯔꯝꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯄꯨꯟꯁꯤꯕꯅ ꯃꯥꯕꯨ ꯀꯧꯗꯕ, ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯎꯠꯂꯛꯄꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯋꯥꯈꯜꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯃꯣꯏꯅꯨ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯩꯇꯩꯒꯤ ꯆꯥꯎꯔꯕ ꯀꯨꯝꯍꯩꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯏꯃꯣꯏꯅꯨꯕꯨ ꯃꯩꯇꯩꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯅꯩ꯫ ꯅꯨꯃꯤꯠꯁꯤꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯁꯤꯠ ꯁꯦꯡꯗꯨꯅ, ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ, ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯌꯥꯎꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯃꯥ ꯏꯃꯣꯏꯅꯨꯗ ꯆꯍꯤꯁꯤꯃꯒꯤ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯅ ꯈꯨꯔꯨꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯅꯧ ꯑꯄꯦꯟ, ꯃꯅꯥ ꯃꯁꯤꯡ, ꯉꯥ ꯑꯉꯧꯕ ꯌꯥꯎꯅ ꯅꯨꯃꯤꯠꯇꯨꯗ ꯊꯣꯡꯒꯗꯕ ꯍꯦꯟꯁꯥꯡ ꯈꯨꯗꯤꯡꯃꯛ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯏꯃꯥ ꯏꯃꯣꯏꯅꯨꯗ ꯀꯠꯂꯤ, ꯑꯗꯨꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯩ ꯄꯔꯦꯡ ꯄꯔꯦꯡꯁꯨ ꯊꯥꯜꯂꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯌꯨꯝꯗꯁꯨ ꯋꯥꯏꯔꯝ ꯁꯤꯠ ꯁꯦꯡꯂꯤ꯫
सोमदना पुंसीबेगी युमदा पार्टी की अरेंज कना तौरी नुंथिल की मतम ओरकलदुना नुंसीतोंबी नुंसीबी खोइदा चटनब सेम सारी चे करी सेतोइनो अइबो फनेक सेपना फनिए लाइगी नुमिसु ओइबनिना अस करी फुरिट लितोइनो बादुगा हाइमा नंगी यामना लेदाइने ए नोंमा अइना कुलपु फुरिटो अम्ता लिट्री अदु लिटके चे अस लाइगी नुमिसिदा होई बेमा अइना डिटोलगा हापगने फजना सुरुगा थमिने फरे फरे नंगना पामजरदि अदु लिटलो चे चंदोंदो थिनगद्रो असामुददि थिलुरनो लाइबक्ते बिंदीगी मोंगदो ओइना नमो होय चे लाइटली मेकअप तौरगा मालेम लेसादु लाइबक्ते किट नमी मपान चनबा ग्रीन कलर की फनेक अमा सेटली अदुगा पुंसीबना हुंदोकलंबा पिंक कलर की फ्रुइटो लिटली ngakta lik macha ama sijali nadana white stone thinba drop yantabi earring ama chilli pumna maklo daga mache da onsin duna amuk hangi che yarba yengune phajare sakal da chatoiro natte he magic da chakrage bag parabro nangbo e kawine piro oche bag to paraga nungsi tombi parking tamna lai पार्टी की अरेंजमेंट अयाम्बना लोशिलकले तौरीबा डेकोरेशन थमलिबा आर्टिफिशियल फ्लावर पॉट्सिंग यालिबा बैलूनसिंग दुना पुकनिंग होना फजहली अदुगी सुमथक्ता इमा इमुनुगी इरात थौनिबगी लेबाकना साबा दियादुदा थाव हापतुना थालिबा मैरा परेंग येंबदा पुकनिंग होना फजै मपुंसिगी अहानबनी पुंसिबना फैजोम पुयात छेटपा पार्टी कम लाइगी नुमिचु ओइबगा लोइनना मयाम्बगी मचागी बर्थडे नुमिचुनी वक्चिंगी 12 पानबा नुमित इमा इमोइनुगी नुमिचिदा अथोइबा अमदी अहेनबा ताइबंगदा खोंदारखिबनी इंग्लिश की डेट तना 4 जनवरी दनी अदुबु मैतै इमागी नुमित्ता ओइना चही कुदिंगी अंगांग अनेगी बर्थडे पांगथुई मिरमदा लेरिंगै मतमदसु अथोइबा अहेनबा पोकपा इकुई कुइदना नुसीबी की थबक सुयारखी लोइनना पारी की प्रमोशन सु फंकी मरम अदुना पारी दी इमा इमोइनुबु यामना निंगजै पुंसीबा ngasiदी अदुकी मतिक यामना फजै लाइबक तो नमलिबा मालेम लैसादुना हेना राशि हापली फैजोम दो सेम दुना पुंसीबा मथक्तगी कुमथरई पारी सु फैजोम सेटली नुसी तोंबिसु पुंसीबगी कंपनी की खुरखुरगी मुकासूद अंगांग मचुगी अमा सेटली अंगांग मचा अनिदुसु पारीना याददुना फैजोम मचा अममम सेटपी अदुगा नानथोक्तनबा हाइदुना मथक्ता बेल अमा फाबी मीसु लाकनद्रिङैदुदा फैमिली फोटो अमा नमौसे हाइदुना पारीना हाइरई नुसीबीना मनेमबोका मकुबोका कौरुई अदुगा थंबल सना याउना फोटोदो नमलिङैदा नुसीतोंबिसु मफमदुदा थुंगलरे नुसीबीना हाइमा नुसी फोटो नमसे लाओ नुसीतोंबी इमुंगी मी लोइना सुरंबदुदा इकायरपसु तौई पुंसीबदी नुसीतोंबीदगी मिफम होंखिद्रे नुसीतोंबीना यारनीदा लाओ इबेमा नंसु अखोय इमुंगी मी ओइरदौने खंगौदना पारीगी जिंदगी फट नानथोखी नुसीबीना पारीदा खुजिना सिई पारीना हाइदी इमुंगसिगी मीने हाबनीदा करीगी इकारिनो नयुमने खल्लो अहेनबा फट चेंथोरई अदुगा नुसीतोंबिगी मखुत याली मिस लाओ फोटो कासे ngasi se aiga tamoga gi happy birthday ne angang duna chinglabani na nusitombi yaudya yadaduna changchilai magi pier da lainakre sum semtokna rakpada nusitombi gi leifam du punsibagi nakanda tari nusibiga pariga amana amada yengna duna michi khatnai parina nusibida chirol torai ani se thengnakre as tamo nang khatmaliko tumine leiro yare फोटो कापा लोरगा नुसीतोंबी अंगांग अनिदुदा गिफ्ट पी हैप्पी बर्थडे तामो चौबा हैप्पी बर्थडे तामो मचा थैंक यू मिस अदो मिस अंगोंदा तामो कौरिदो कईगिनो नुसीबगिने ओ ममानसु बाबादा तामो कौरिदो ममाना बाबा नुसीबैरा अहेनबगी वादो ताबदा मयामदो पुन्ना नोई होय माने
Ngahak leiraga mi ataisu thunglare lakliba miyamdu hainabagi mawongda nupasu nupisingsu magi traditional dress halai isaigi misingsu singersingsu yorakle pung manga makai tarakpa adwaida imoinuda mengkruk thaduna arti katli madu loibaga birthday gi cake amuka cake kakpa loibaga punsiba stage ta kakhalai ahanba maktada lakpiriba guest kodimakpu punsiba ningthaujamna taramna okjari ngasi asi maitei ekhoigi ima imuinu irat thongniba numitni maitei ekhoigi achobu kumhaini kumhai asiga mari leinana ayakna miyamda yaipamangol pijari amadi ngasigi party asina aigi nungsijaraba office ki staff singidamakni miyamna thawai yaungna thabak tobiduna ngasi company asigi product ayamba iramdam sigi miyamna sak khangbiba tanatana export phajana tauba hoba ngamjabani madugidamakta staff mayambu aina haninga leitana thagatchari mayam pumnamakpu happy imoinu actress thajasu ngahak leibaga yoksilakle actress nina phajai haiba tabani makeup ti adum hare tilliba miyamdu thajada yengai thaja lakpaga punsibagi nakanda changlai da happy moinu kadoroba thengnade lambida gari yaraktabagini aniduna noktana wari sabada ubada nungsitombi mathoi nungairamde nungsibina nungsi nangne asomgi mathakta mai thanbado thauge ta hapiru choba aina makhagi parengse hapurageba ko hoi inama nungsitombi thau hapa bottle asobudu pairaga mathakta kakhatkibadu punsibana thajaga wari sana yengthorokpada uhore thaja isai su hore nang haktang yenglamuko punsiba khonglei thuna nungsitombi gi manakta mathakta karai nungsitombi bu mathakta oithi sum yenglakpada mathakki swing leiriba domda diya singdo thau halamlaga leirambadu ure nungsitombi gi phajabana punsibada leiramba asawbudu mikuptudagi oina mangan khrabagum tauri wakhal amada tawraduna punsiba nungsitombi gi manakta changsilai nungsitombi thau haplambadagi onthorokpada maida tu dore haiduna leithorokpada khongpham chadaduna tuge tawi punsibana chansilaktuna nungsitombi buwo anido ngahaktang di michanaraga lei nungsitombi wadengangde tapna punsibadagi lapthorai aduga chatke tawi punsibasu nungsitombi gi khudangda paiduna khamlai aduga swing duda phamali litliba pungyatudagi mangkraba nungsitombi khudangi gari do lokthorei aduga nungsitombi oithangba khudangduda sijanbi nungsitombi ingakngakna punsibada yengduna lei wahai amata di haide nungsitombi swingdudagi tapna hagolai punsibasu mafamdudagi chatlage haiduna chatpa horai adubu gari khalabano khangde mamai amuk leithoroktuna nungsitombi da yenglai nungsitombisu mangonda munna yenglaga lerami miyengduda wahang kaya amadi yauri makhadasu Pushparani amadi Arvind duet song tanja chana salai punsiba nungsitombi da yenglaga khongtang tapna thangjilai nungsitombisu tapna maning adum halli punsibasu adum changsilai asum chathorokpana wal da panduna ngaraga tokhong khangdana lei nungsitombi punsibasu adumak naksilai nungsitombi gi mangda manak nakna lepai punsiba nungsitombi da munna yengi aduga makut anina nungsitombi gi maida tapna thenglai thamoi gi khongjel kankhalai nungsitombi makutto setliba phanek tuda kanna paisilaga khangi punsiba nungsitombi gi chimbal tamna asum naksilai tanjaduda nungsitombi na nahan naresh ka noktana fast food changkhibado amuk ningsinglakpadagi nungsitombi gi mamaida pairambado fat thadoi aduga nungsitombi da ngahak munna yenglamlaga wahi amata hairamdana mafamdu thadoktuna chatki nungsitombi punsibana toramba mawongduga khangawdana chatkiba mawongduga karino haiduna khanjanaraga lehawi mathong khangdana mathwais nongaramde ngahak leplamlaga nungsitombisu mafamdo thunamak thadoklaga punsiba buthirakki punsiba balcony gi duda leplaga lerami leithorokpada nungsitombi leramba ubada makhada amukum thakre
ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯃꯈꯥꯗ ꯀꯨꯝꯂꯛꯏ꯫ ꯑꯩꯒꯤ ꯈꯨꯗꯥꯡ ꯒꯥꯔꯤꯁꯤ ꯀꯃꯥꯏꯅ ꯅꯉꯣꯟꯗ ꯂꯩꯔꯝꯂꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯄꯨꯟꯁꯤꯕꯗ ꯌꯥꯝꯅ ꯍꯪꯅꯤꯡꯈꯤ꯫ ꯃꯈꯥꯗ ꯀꯨꯝꯂꯛꯄꯗ ꯄꯨꯟꯁꯤꯕꯗꯣ ꯊꯥꯖꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯡꯁꯤ, ꯅꯪ ꯉꯁꯤꯗꯤ ꯁꯤꯗ ꯂꯩꯔꯁꯦ ꯌꯥꯒꯗ꯭ꯔꯣ? ꯏꯅꯝꯃ, ꯏꯃꯥꯗ ꯍꯥꯏꯔꯝꯗꯤꯌꯦ꯫ ꯐꯣꯟꯗ ꯍꯥꯏꯈꯤꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯈꯪꯗꯦ, ꯍꯥꯏꯔꯒ ꯌꯦꯡꯂꯁꯦ ꯏꯅꯝꯃ꯫ ꯕꯥꯃꯣꯟꯅ ꯆꯥꯛꯁꯨ ꯄꯨꯔꯛꯂ ꯃꯥꯜꯂꯤ꯫ ꯏꯅꯝꯃ, ꯆꯥꯛꯁꯨ ꯕꯥꯃꯣꯟꯅ ꯊꯣꯡꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯃꯩꯇꯩ ꯕꯥꯃꯣꯟꯅꯦ, ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯂꯨꯁꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯥꯔꯇꯤ ꯃꯐꯝꯗꯨꯗ ꯄꯨꯟꯁꯤꯕꯕꯨ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯊꯤ, ꯑꯗꯨꯕꯨ ꯂꯩꯕ ꯎꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯗꯨꯅ ꯃꯊꯛꯇ ꯀꯥꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯕꯒꯤ ꯀꯥ ꯐꯥꯎꯔꯒ ꯂꯥꯛꯏ꯫ ꯅꯨꯡꯁꯤꯕꯤꯗꯤ ꯄꯨꯟꯁꯤꯕꯒ ꯊꯥꯖꯒ ꯃꯥꯒꯤ ꯔꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯋꯥ ꯉꯥꯡꯗꯅ ꯆꯠꯄꯅ ꯎꯍꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯅꯗꯤ ꯎꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯌꯦꯡꯂꯝꯕꯗꯣ ꯎꯕꯗꯒꯤ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯊꯥꯖꯗ ꯍꯛ ꯇꯧꯈꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯥꯡꯉꯤ꯫ ꯃꯤꯠꯂꯨ ꯑꯅꯤꯗ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ꯫ ꯅꯨꯡꯁꯤꯕꯤꯅ ꯀꯥꯗꯒꯤ ꯀꯧꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯝꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯀꯥ ꯇꯝꯅ ꯆꯠꯈꯤ꯫ ꯅꯨꯡꯁꯤꯕꯤꯅ ꯀꯞꯈꯤꯕꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕ ꯃꯁꯥꯗꯣ ꯑꯃꯨꯛ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯊꯥꯖꯗ ꯀꯣꯜꯂꯝꯕꯗꯨ ꯐꯠ ꯊꯥꯗꯣꯛꯏ, ꯑꯗꯨꯒ ꯐꯦꯛ ꯁ꯭ꯃꯥꯏꯜ ꯑꯃ ꯄꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯛꯈꯤꯕ ꯄꯤꯔꯥꯡꯗꯨ ꯄꯨꯟꯁꯤꯕ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯅꯤꯡꯕ ꯐꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯒ ꯑꯗꯨꯝ ꯊꯣꯡꯃꯤꯟꯅꯔꯛꯈꯤ ꯄꯥꯔꯇꯤ ꯃꯐꯝꯗ꯫ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯏꯁꯩꯁꯨ ꯂꯣꯏꯁꯤꯜꯂꯦ, ꯑꯗꯨꯒ ꯃꯌꯥꯝ ꯏꯃꯣꯏꯅꯨ ꯐꯦꯁꯇꯤꯚꯦꯜ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯒꯦꯁ ꯃꯌꯥꯝꯗꯨꯒ ꯆꯥꯛꯂꯦꯟꯗꯨ ꯆꯥꯃꯤꯟꯅꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯤ ꯆꯥꯛꯇꯨ ꯆꯥꯗ꯭ꯔꯦ, ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯇꯨꯅ ꯀꯞꯂꯒ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯅꯨꯡꯁꯤꯕꯤ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯅꯨꯡꯁꯤ, ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ? ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯩ ꯄꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯅꯝꯃ, ꯏꯁꯥꯁꯤꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯩꯕꯨ ꯌꯨꯝꯗ ꯑꯝꯇ ꯊꯤꯟꯕꯤꯌꯨ꯫ ꯀꯩꯒꯤꯅꯣ? ꯌꯨꯝꯗꯒꯤꯁꯨ ꯁꯤꯗ ꯉꯁꯤꯗꯤ ꯂꯩꯕ ꯌꯥꯔꯛꯂꯗꯨꯗꯤ? ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ? ꯅꯨꯡꯁꯤꯕꯤ ꯈꯤꯇꯪ ꯆꯤꯡꯅꯔꯞ ꯇꯧꯏ, ꯈꯪꯍꯧꯗꯅ ꯃꯆꯤꯟꯗꯒꯤ ꯊꯣꯛꯈꯤ꯫ ꯕꯣꯏꯅ ꯀꯔꯤ ꯍꯥꯏꯒꯦ ꯅꯉꯣꯟꯗ? ꯆꯩꯕ꯭ꯔꯣ? ꯉꯥꯡꯕ꯭ꯔꯣ? ꯅꯣꯛꯅꯤꯡꯗ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯀꯩꯝꯇ ꯍꯥꯏꯗꯦꯗ, ꯁꯨꯝ ꯆꯠꯂꯒꯦ ꯍꯥꯏꯕꯅꯦ꯫ ꯑꯗꯨꯗꯤ ꯉꯁꯤ ꯂꯦꯛꯇꯕ ꯌꯥꯔꯣꯏ ꯁꯤꯗ, ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯔꯁꯦ꯫ ꯃꯌꯥꯝ ꯆꯠꯅꯈ꯭ꯔꯒ ꯆꯥꯔꯒꯦ ꯏꯅꯝꯃ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯁꯤꯗ ꯂꯩꯔꯣꯀꯣ, ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯇꯨꯝꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯅꯨꯡꯁꯤꯕꯤ ꯍꯥꯊꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯂꯥꯛꯂꯝꯕ ꯒꯦꯁ ꯃꯌꯥꯝꯁꯨ ꯇꯞꯅ ꯍꯟꯅꯈ꯭ꯔꯦ꯫ ꯊꯥꯖꯁꯨ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯃꯒ ꯂꯥꯛꯄꯅꯤ, ꯄꯨꯟꯁꯤꯕꯗ ꯊꯤꯜꯍꯟꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯅ ꯀꯩꯝ ꯍꯥꯏꯔꯛꯇꯕꯗꯨꯗ ꯍꯥꯏꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯃꯅꯥꯎꯅꯨꯄꯥꯁꯤꯡꯗꯨꯒ ꯍꯟꯈ꯭ꯔꯦ꯫ ꯑꯃ ꯑꯅꯤ ꯁꯨꯝ ꯆꯠꯈꯤꯕꯗꯒꯤ ꯄꯨꯡꯆꯤꯛ ꯆꯤꯛꯍꯧꯔꯦ ꯃꯐꯝꯗꯣ꯫ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯂꯣꯏꯁꯤꯟ ꯇꯥꯁꯤꯟꯕ ꯀꯟꯅ ꯇꯧꯔꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯐꯤꯒ ꯍꯣꯡꯗꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯊꯤꯔꯛꯏ꯫ ꯅꯨꯡꯁꯤꯕꯤꯗꯤ ꯍꯪꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯍꯪꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨꯁꯨ ꯅꯨꯡꯁꯤꯕꯤꯅ ꯂꯣꯏꯅ ꯎꯏ, ꯃꯗꯨ ꯎꯔꯒ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯅꯪꯅ ꯊꯤꯔꯤꯕ ꯃꯤꯗꯣ ꯆꯠꯇ꯭ꯔꯤꯌꯦ, ꯉꯁꯤꯗꯤ ꯁꯤꯗ ꯂꯩꯔꯅꯤ꯫ ꯄꯨꯟꯁꯤꯕꯅ ꯍꯨꯔꯥꯟꯅ ꯈꯜꯂꯝꯕ ꯋꯥꯈꯜꯗꯨ ꯅꯨꯡꯁꯤꯕꯤꯅ ꯐꯣꯡꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗꯅ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯂꯩ꯫ ꯅꯨꯡꯁꯤꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯐꯠ ꯆꯪꯈꯤ꯫ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯃꯊꯟꯇ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯥꯅ ꯀꯞꯄ ꯌꯦꯡꯕ ꯉꯝꯗ꯭ꯔꯤꯁꯦ? ꯃꯥꯅ ꯑꯩꯕꯨ ꯀꯔꯤꯅ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ? ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯑꯩꯅ ꯊꯥꯖꯗ ꯍꯛ ꯇꯧꯕ ꯎꯔꯒ ꯃꯥꯅ ꯀꯞꯄꯤꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯄꯨꯟꯁꯤꯕ ꯃꯁꯥꯗꯨ ꯂꯩꯐꯝ ꯆꯥꯐꯝ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯖꯗ꯭ꯔꯦ꯫ ꯃꯥꯅ ꯊꯥꯖꯗ ꯍꯛ ꯇꯧꯕꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯥꯡꯈꯤꯕꯗꯣ ꯃꯃꯤꯠꯇ ꯑꯗꯨꯝ ꯎꯔꯒ ꯂꯩꯕꯗꯨꯗ ꯃꯁꯥꯗꯣ ꯄꯣꯊꯥꯐꯝ ꯈꯪꯖꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯅꯨꯡꯁꯤꯕꯤꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯍꯣꯡꯅꯕ ꯐꯅꯦꯛ ꯐꯤꯔꯣꯜ ꯄꯨꯔꯒ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯀꯥꯗ ꯂꯥꯛꯄꯗ ꯃꯦꯝꯆꯥꯁꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯕꯤꯅ, ꯏꯃꯥꯁꯨ ꯇꯨꯝꯂꯝꯗ꯭ꯔꯤ? ꯍꯣꯏ, ꯂꯥꯛꯑꯣ ꯆꯪꯂꯛꯑꯣ꯫ ꯅꯨꯡꯁꯤ, ꯐꯤꯔꯣꯜ ꯂꯩꯔꯁꯦ, ꯁꯤ ꯍꯣꯡꯇꯣꯛꯑꯣ꯫ ꯃꯦꯝꯆꯥꯅ ꯑꯃꯨꯛ, ꯊꯝꯕꯥꯜ, ꯑꯗꯨꯗꯤ ꯅꯪꯒ ꯍꯤꯞꯃꯤꯟꯅꯔꯣꯀꯣ꯫ ꯃꯦꯝꯆꯥꯁꯨ ꯆꯠꯈ꯭ꯔꯦ, ꯅꯨꯡꯁꯤꯕꯤꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯐꯤꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯂꯒ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫
Thambal Sanadi Pamungda Kakhatkre Punsibasu Makhada Kumlakpada Nungsitombi Ubada Prap Kumtarai Nungsitombisu Makhada Lairiba Washroom Tamna Prap Changlaki Aduga Washroom ki Thongdu Thingjilaga Machindo Mensilaga Kappi Kappayaba Kaplaga Mamaido Tathoktuna Mapanda Thoklai Punsibana Amtangaiko Nungsitombi Chap Lepi Nungaitaba Sapamdo Losilaga Fake Smile Amaga Loinina Mamai Leturai Kari Hagadabno Chak Charabo Chare Masagido Wa Hebelo Jangaida Nungsitomina Tap Oklaga Kumlai Masakam na Fazay Namado Sargam Nazane Sarsu Senjau Paiba Businessman Inamasu Film Star Taza Hainamaming Chatline Sarga Taza Gam Nazane. By the way, Party Suyam Nungai Happy Muinu Nungsitombi Kapning Bakhangjin Bagi Konjel Doniglai Milu Anidusu Pirang Ihurle. Thank you, sir. Good night. Asiharaga Nungsitombi Chatke Haiduna Laitoklaga Kong Thangba Horakpada Punsibana Kudangdo Paiduna Kami Matang asida aigi nungsiraba listener singdagi kainanaba yathang lawjari makha taba saruk hayeng punna taminarasi.